ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯃꯤꯠ ꯎꯏꯁꯜꯂ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯋꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯎ ꯆꯥꯎꯅ ꯊꯣꯛꯑꯒ ꯆꯥꯖꯩꯅꯦꯕ ꯊꯥꯎ ꯆꯥꯅꯉꯥꯏ ꯍꯥꯎꯋꯦ Hi everyone, ngasisu mukbang video puda laksare. Ngasi mathen sidi myam utti thongba usoi utti nebako ado sida yetli ga mangan ga singju leire sida pafor leire sida su leire utti thongba dudi myam chaba horage hawi hawti du sar horage to myam support tawba kangum siko dudi chaba horage मैम अदो आई खुद याम गर चाबा होगे को अदो मैम इचानुपी चटखे इचानुपीदो नानके मुबांग अदुम तौमिनबदो मा याउदबसे याम नुंगाइते अदो मा थोलकान अमुक फजना लमिनारेगे हितमदा तौबसे नुंग याम नुंगाइतेबको मैम अदो नुंगाइता अदुम चाबा होरगे tu charage thong चालंगे हावे दुजुंग चागे फजना हावे yetli singjuse kuide bako chagidaba nahandi thengnare to ambulo ada chalaida ai ichanupidusu utti thongba yam paamane odo mukbang video di lahodre mana halapre utti thongba di pijabigi hawa 상아 타우톰 사부부디 이 동문에는 밤에 잠만아 근데 좀 사부가 하고 지금 이 동문에는 밤에
ꯃꯨꯛꯕꯥꯡꯒꯤ ꯔꯥꯁꯤꯕꯨꯗꯤ ꯌꯥꯎꯗꯕꯅꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯩ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯃꯤꯠ ꯎꯏꯁꯜꯂ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯆꯥꯕ ꯌꯥꯝ ꯄꯦꯜꯂꯦꯕꯀꯣ ꯃꯨꯛꯕꯥꯡꯅꯤꯅ ꯁꯤꯡꯖꯨꯗ ꯃꯇꯧ ꯈꯔ ꯃꯥꯟꯅꯅꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯆꯥꯛꯈꯨꯝꯒꯁꯦ ꯆꯥꯎ ꯆꯥꯎꯅ ꯍꯨꯛꯑꯒ ꯆꯥꯖꯩꯅꯦꯕ ꯌꯥꯝ ꯋꯥꯅ ꯑꯗꯣ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯗꯤ ꯀꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝꯗꯣ ꯑꯩ ꯍꯁꯕꯦꯟꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯔꯣ ꯅ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯁꯤ ꯌꯥꯗꯦ ꯐꯣꯇꯣꯕꯨ ꯅꯝꯃꯤꯟꯅꯁꯤ ꯄꯥꯛ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯝꯃꯤꯟꯅꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯌꯣ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯁꯣꯏꯗꯅ ꯅꯝꯃꯤꯟꯅꯖꯔꯛꯀꯦ ꯐꯥꯔꯒ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯀꯨꯏꯗꯕꯤꯗ ꯅꯝꯃꯤꯟꯅꯕ ꯌꯥꯅꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯛꯀꯦꯕꯀꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯁꯥ ꯉꯥ ꯊꯣꯡꯕꯗꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯁꯟꯕꯁꯦ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯎꯇꯤ ꯊꯣꯡꯕ ꯑꯆꯝꯕꯒꯨꯝꯕꯗꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯁꯟꯕ ꯉꯝꯃꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯉꯥꯏꯕꯤꯅꯔꯝꯃꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯍꯧ ꯇꯧꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯇꯧꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ